Mayam Huzikana viral Chatliva Noida sector 143 Gita Mayam Suloi Kangamani Buko Hadi Huzik Facebook Kumba Adagi YouTube Kumba Aduma Tangai Reba Ado Kanotoe Aduna Taba Mamangas Mayam Mama Tokrabaniko Hadi Huzik Sumanga Mama Ladies Neba Ado Mayam Nazuhena Kangamani Akanga Kangudiko Ado Adusu Hadi Kadan Akuzu Yahoudre Yauduba Kitangai Kanotose Kosegana Haura Ameba Yausen Ado Okidi Hana Dagi Adum Kangbagi Adudo Hadimi Yam Lay Bako Koyadai Dagisu Adagi Kanokaksinglom Dagisu Aduda Manga Galainaba Adugi Yaudi Yahoudreba Kose Adu Kano Tauraga Tamane Moina Harris in the Moina interview Gi Kaigi Hariba Mayam the Tamane Moina Mize Komakandan Kom the Tapmana and never Moy Kahaduna Mi Kombagi Adagi interview Yaur Adua hide mine tau de thabak di kaino sung ai haidu oibako ado dum akhoi di khangbagi yahodre ado khangdaba mi ma'am amadi yauraga hujiksu aina khangbada mi ayawa ma'am ama leibako ado dum moi khangde thajaira akhoina gumba aduni adane haiba gumba da moi dum sawba gumba su yawibako haidi asnoina khangdabaine khotabaine sida paisa am tanba yai kholi gana ado Kangde Huzikti Loina Pongnar Edanoko Facebook ta adagi YouTube ta kaida loina viral ora amnina adum khangnara mani adi khalliko aduga sum akoina adudi smai tawbani khopani ga akoina tabaza hai kan adum sawba yawi bas noina khangdabai ni kaigino adumaina lana sando ido kholi do gana ado adum Huzikti viral ora abanina adum moisu khangamani aduga akoi yaudi haudre ko laibak phadana mamangda Hadi Noida is a lacking the Mama Hadi Han interview the Hiba Dum Tina give a skyway and Mam Lager with skyway to the Sudum Manipur the Pakana Tawanico skyway to so Aduga Dum skyway to the Akushu Yaw Saluraganda Kanotauraga Kangring and the Dumatam the Kangdam skyway Yaur Kando Zedum Taplepaga Dum Hadika had not to meet to Loilena Grebuka Aduna. I'm Sumbase yaring and the Yautabana di pay have Hizaning a Kusukang the Bagidum Krabudi Yauredo, who's a Kanga Aganda di Lay Tabami Madadi Yam Hadi Tabaktora Peshatanjage, Kaliba me to the Pesado Loktopi, Pesado Pangaroy, Karina me to the Punsi to the Pukmang and Aduna Chumbase yaring, I Yaudabana pay Peshatan by Ishagi Humaman Natan, because Ishana Suzaba Ishana Honazaraga Tanba, Hidagi Hena Paba, Muglati and Hizaning Adi Mangra Ganda de Quakanam to Tina Rubayadi than a Komangiba, Quina that Mangse Aduna. Huzik viral orabanina mayam su kharaga di khangamanina khalas mai tor phose amarom da yam phaiko hadi tung da mangi ka da wa kya da gi dum hadi khangabanina moi su wakhan do sidis mai taw boni khopani natraga di dum leptana moi mi je khomi ne ba ko yaw do ne dum yami yaw bu su dum yaw gi do ne ba aduna kay haduno hawgalaiba angang thabak tawningba adagi company gi thabak ni khotni haraga de moidi yamna luxury oiba potta tawbanina ne hadi hek uba kanda su angang sing sida kay haduno attract tawbado khara hadi wakhan khandaba ngamdaba angang ga di admai tawbane ba aduna yaringai di kano sumaina hapung hadi viral chala amnina mi loina khangnare ado huji kai thigappa khoppa tawri haina su tai ko sumai tawbase yam phai ado akhodi laibok phadna yaudi haudre ado kangde huji aina khangmada sumam lei ko yawriba mi singse moi pau se tadi taramani do thaina aingonda ga dum khomokpa kanda sawgiba mi su leibo ado kangde yengasi makha taba kari action tawraktoino habado asi sai se suti neba adugi kari hanjang thongsiga khalamine ngarangi nga leibai mako kai ka kharabudi leiba ado ka ngosira kidausiga khalam salu yara di sayaba danin changan banina ne sayaram Kang hong ngau ke tawri ne ba ai ge hanjang se ma yan je
loin hapchala dum ngausalage kobi lei sine maroi sine adagi kobi mana amani mjo hapchale ba khamen sinne na samthong thong ge tawbani rang nga leibagi makok khra leiba aina tawthoga thammabani ba siga tawraga dum pulak ngausalage nga makok sa ngarin khada ngawra su yai ba do aidi ngarin kha ngawba do ngawra roige dum pulap ngawsallage tawban ngarin kha ngawba namdi hawba adusu kai ka ko bilai si su hapsallage duna adi ke dum jang do tokpa thongga su dum sam thongam ga thonga dum charage tawban makok to hapchalle ngaktang ngawrage hadi kanu tawna ba thugai ba yana bane ba du thugai re thugai ra kanda nahaktang ngawgini haidi makok se mulladi vegetable do di kuina dum ngawdra su yai bako adagi makok se hana faja munna ba ngawgi ge tawban jang thongba je ithandagi thongbani na ne yam talle ba aduna amum thongba sina chara ani raka dum chai haba aidi saba ga se bit kam ta yaw de dai thanda chab sidi adum nomagi pangna ba kai no dum pangthong thongjalaga arai ba admai sum chaban night duty gumba taraga na haidi hanjang gumba thonga su kai deno khra bit laiye ba haidi night duty da pura dum mayam chaminamni na do mithandagi thongba du di bit laite ba thongu su yam talle ba ani tumaina leire hanjang se kobi ja khra ga munjal e ba maroi khra hapchalle hawai je aina tha ngawbada hapke na ngarang dei tingbane ba aduga ne ngawbada ka hawra haba video namna ba honari ngai da hawai hapawdu aduga aina tawraga dum hapchalbane ba hadi tawthoga hapadi mullamna adum kuina ngawdra su yai dana hawe ko smai happa su dum hadi grem lawra kanda ne chabda dum mahaw thoe ba hana ngawbada hapawdra su aduga ai dum hapchalle mit masla kar jai salle loisala abanina duga loisalage hanjang se patigom hapchalle jamthong kitang amga thonge tawbane sai khamen sin do hadi mahim tang sum mahi manai do taningi dana ko cham na ne aina thong du se kem hapoi khamen sin jine maroi jine aduga nga kanu tawe ba nga angawba leibado adu nga angawba amani tanga thakjalaga dum chamna thong hawe ko khamen sin sman sin thong basiso khara thaksalle asam bidan aina thong hanjang ga se aina chalo na basida dum thongjal haba hadi adum samjalla bai yan daga thongdre kok samjalla yam samme koi thanda leibase mayam aduna samna adum thongjalle loire hose hanjang do digom thaksalle chak sarna ba tawrani ai chak sa tho kanda tawdaba thabak mayam amasu leiri adudi ai chak sarna ba tawkhige ai ngasigi hanjang sio sida leire kanghau adagi khamen sin samthong masak se hawdaw di yam male ado ai sak sa thokhige ko
ꯍꯩ ꯆꯥꯕꯁꯦ ꯑꯗꯨꯝ ꯀꯥꯟꯅꯩꯀꯣ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯈꯔ ꯑꯗꯨꯝ ꯆꯥꯕꯤꯌꯨ ꯍꯥꯏꯔꯤꯕ ꯑꯩꯁꯨ ꯑꯗꯨꯝ ꯆꯥꯗꯕꯁꯨ ꯌꯥꯎꯋꯦꯕꯀꯣ ꯀꯥꯎꯔꯀꯥꯟꯗ ꯑꯗꯣ ꯁꯤ ꯂꯥꯏ ꯀꯠꯄꯩ ꯂꯩꯕꯅꯤ나 ꯑꯗꯨꯝ ꯆꯥꯊꯣꯛꯇ꯭ꯔꯗꯤ ꯌꯥꯔꯣꯏꯅ ꯇꯧꯕꯅꯤ ꯍꯩꯁꯤꯗꯤ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯍꯩ ꯑꯗꯒꯤ ꯑꯁꯪ ꯑꯃꯥꯟꯁꯤꯗꯤ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯈꯔ ꯆꯥꯕ ꯐꯩꯗꯅꯀꯣ ꯑꯗꯨꯒꯤ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯊꯨꯝꯃꯦ ꯌꯥꯝꯅ ꯅꯣꯡ ꯀꯟꯅ ꯃꯪꯖꯜꯂꯛꯑꯦ ꯍꯥꯏꯕ ꯍꯧꯖꯤꯛꯇ ꯅꯨꯡꯁꯥ ꯀꯟꯅ ꯁꯥꯔꯝꯕꯗꯣ ꯅꯣꯡ ꯄꯨꯡꯃꯝ ꯃꯝꯈ꯭ꯔꯦ ꯏꯪꯁꯜꯂꯛꯑꯦ ꯅꯣꯡ ꯄꯨꯡꯃꯝ ꯃꯝꯁꯤꯟꯈ꯭ꯔꯦ ꯏꯪꯕꯅꯁꯨ ꯂꯣꯏꯔꯦ ꯐꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯅꯣꯡꯁꯨ ꯇꯥꯔꯛꯇꯣꯔꯦ ꯏꯪꯕꯅꯁꯨ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ ꯕꯥꯏ ꯕꯥꯏ